그다음에 고기가 कॉलेज होंगी चेयरमैन हाइतार कोई लोंगानी ने दो लंगोल हाइतार 랑골 하요 하거든. 아주 싸버야. 까만 다. 이렇게 좀 양들이 이보기가 지금 저희 따라 들으시고 कुमोने हो जा 다원두다. 그래서 아예 뒤에서도 비슷한데 다른 비슷하고 하는 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯌꯦꯡꯖꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯪꯒꯤ ꯀꯣꯂꯦꯖ ꯍꯣꯝꯒꯤ ꯆꯤꯌꯔꯄꯔꯁꯟꯅꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯛ ꯈꯤꯇꯪ ꯂꯩꯌꯦꯗꯅ ꯃꯥꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯉꯦ Asli tang tarahumdol ani sinani ko asli ang pinagbawa Ujung kon bema di para suba kadiri lai kita boki kumon nasin nisida ayana lambo college kongal diriba alaman ara subo ay hagla ay dinandaba
ꯈꯪꯖꯗꯕ ꯃꯣꯏꯗꯤ ꯈꯨꯗꯛꯇ ꯁꯥꯕꯅꯤꯅꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯆꯥꯍꯟꯅꯤꯡꯉꯤ Hakchangna malemna tindringai ho tai bang wakhalna mangringai ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄꯤꯖꯔꯝꯃꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯄꯤꯖꯔꯝꯃꯒ ꯍꯣꯔꯦꯟ ꯄꯨꯡ 12:30 ꯕꯥꯔꯣꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯂꯟꯆ ꯑꯃꯨꯛ ꯄꯤꯖꯕ ꯆꯠꯈꯤꯗꯧꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯒꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯆꯥꯛꯇꯤ ꯂꯥꯝꯃꯝꯈꯤꯔꯣꯏꯗ ꯉꯁꯥꯏꯒꯤ ꯇꯟꯖꯥꯎꯗꯣ ꯄꯤꯄꯜꯁ ꯀꯟꯇꯤꯟꯒꯤ ꯇꯟꯗꯣ ꯑꯗꯨꯗꯅꯤ ꯑꯃꯗ ꯂꯨꯄꯥ 30 ꯄꯤ ꯑꯗꯨ ꯍꯦꯛ ꯊꯥꯕꯗ ꯌꯥꯝ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯗꯕꯅꯦ Hakchangna malemna tindringai ho tai bang wakhalna mangringai ꯏꯃꯥ ꯃꯊꯛꯁꯦ ꯃꯣꯠꯂꯦ ꯇꯧꯕꯁꯦ ꯃꯣꯏ ꯍꯥꯟꯅ ꯆꯥꯛꯁꯪ ꯑꯣꯏꯔꯝꯃꯦꯌꯦ ꯑꯗ ꯁꯤ ꯇꯦꯛꯄꯗꯒꯤꯀꯣ ꯍꯟꯗꯛ ꯅꯣꯡ ꯅꯨꯡꯁꯤꯠꯇ ꯁꯤ ꯇꯦꯛꯈ꯭ꯔꯕ ꯑꯗꯨꯅ ꯈꯕꯔ ꯐꯝꯂꯣ ꯆꯥꯔꯁꯤ ꯂꯥꯛ ꯑꯁ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯏꯁꯨꯁꯨ ꯂꯥꯛꯑꯦ ꯃꯧꯁꯨ ꯂꯥꯛꯑꯦ ꯂꯣꯏꯅ ꯂꯥꯛꯑꯦ ꯃꯣꯏ ꯂꯣꯏ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ 19 ꯁꯨꯕ ꯂꯩꯈꯤꯗꯕ ꯀꯨꯝꯕꯣꯟꯁꯤꯗ ꯃꯣꯏ ꯂꯣꯏꯅ ꯏꯆꯥ ꯅꯨꯄꯤꯁꯨ ꯂꯥꯛꯑꯦ ꯏꯌꯥ ꯅꯨꯄꯥꯁꯨ ꯂꯥꯛꯑꯣ ꯑꯣ ꯐꯝꯕ ꯌꯥꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯣ ꯑꯣꯖꯥꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯣ ꯆꯥꯛ ꯃꯌꯥꯝꯁꯦ ꯑꯣ ꯈꯨꯔꯨꯝꯗꯔꯤ ꯑꯩꯕꯨ ꯈꯨꯔꯨꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯔꯕ꯭ꯔꯥ ꯁꯨꯔꯦ ꯑꯣ ꯑꯩꯒ ꯑꯝꯇ ꯂꯥꯎꯕꯤꯔꯣ ꯍꯔꯦ ꯌꯥꯏꯐꯔꯦ ꯑꯣ ꯃꯤꯅꯦ ꯑꯃ ꯉꯝꯗꯦ ꯍꯥꯏꯗꯣ ꯑꯣ ꯐꯔꯦ ꯑꯁ ꯌꯥꯝ ꯐꯔꯦ ꯑꯣꯖꯥ ꯑꯁ ꯃꯌꯥꯝ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯀꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯐꯤꯛꯁ ꯇꯥꯔꯦ ꯐꯔꯦ ꯂꯦꯝꯗꯕ ꯑꯣ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯆꯥꯗꯕꯅꯤꯅꯅꯦ ꯑꯩ ꯌꯨꯝꯗ ꯆꯥꯖꯧꯔꯒꯦ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯑꯁ ꯌꯥꯝ ꯐꯔꯦ ꯑꯣꯖꯥ ꯍꯣꯏ ꯄꯤꯄꯥꯅꯦ taibang wakhalna mangringai hakchangna malemna tindringai ho taibang wakhalna mangringai hakchangna malemna tindringai hawai leirang lingsi madokang duna hawai leirang ling chi madokang tai bang wakhalna mangringai tai bang wakhalna mangringai oh